Union Minister Famliba State Teklakpadagi Thouram Loisinkhre State ahumgi Mikhal da BJP ga Punna Chatminnagani Athawale Awang nongpok India da han boy na numit 3 ni sumna sa thagadabang Aero Sports Hot Air Balloon and Paramotor Fiesta 2023 ngarang Bisnupur District Fuwala Ground da Union Minister of State Ramdas Athawale masamagyaw na hawdoklingay da State Teklakpadagi ngarang gi Thouram adu mapungpha na Loisinkhre Thouram adugi saruk ama oina cultural sosing utpahek loibaga LDA gi chairman Moirang Them Asni Kumar wangang lingay da stage adu tektharakhiba nei stage tektharak padu da laibak phabdagi asokapan namata yaukidre adu moina mag Thouram adudi mapungpha na pangthokidre stage tekbagi thokdog adu thokraba matung minister amade MLA singna placard yawba balloon thagatuna Thouram adu hawdokle haina laukthoke Khasiya Venture Private Limited Loktak Development Authority Manipur Aero Sports Association, Department of Tourism Manipur amade, Department of Youth Affairs and Sports ka punna khusam na dunang pangthokiba Thouram adu the Minister of State Social Justice and Empowerment of India Ramdas Athawale, PRDR Minister Y Khemchan, Education Minister Thongnawjam Basanta Kumar, Moirang Assembly Constituency gi MLA Thongam Sante, Hill Areas Committee gi Chairman Dipu Gangmay amade, LDA gi Chairman L Asni Kumar Civil amadi police ki makok thongba miyoi kayasu saruk yakhe paumi singna Thouram aduga mari leinana wafam khara phongdok pinaba haibada Minister of State Ramdas Athawale na hai asit awan thada nungsitna yangna sitpagum BJP amasung LDA ge laingaksu center amadi state ta yangna chawkhat maikei da sangsilakle Manipur gi Chief Minister N Biren na Manipur bu chawkhat maikei da puriba si yamna fai PRDR Minister Y Khemchan na hai Aero Sports and Paramotors hai riba event ase Union Government ke budget ta hapliba nei Masi Prime Minister gi asanba midyang amane masina national security da kanaba kaya phanggane loina na thabak phangdaba miyoi kaya dasu amade tourism da su kanaba yamna phanglaga nei aikhoi na hana mamang da urambade ising da sanaba kangfal da sanaba asi uramba nei adubu Aero Sports haina hablaglibasi masigi kanaba yamna leibadage Prime Minister Narendra Modi na hotna biduna Union Government ki budget ta haptuna tawragliba nei ngarang gi siliba organizing committee asine Aero Sports and Paramotor Fiesta 2023 asi mai pak na pangthokpiu haike nakalamarom da chingmairong da laiba Classic Grande Hotel da Union Minister of State for Social Justice and Empowerment Ramdas Athawale gi pawgi mifam ma pangthokhe mifam adu da wangang laduna Athawale na hai Tripura Meghalaya amasung Nagaland da handak pangthokadoriba State Assembly election asida RPI su BJP ga punna Chatminnagani haujing maki waina de Alliance na singba sembagi wafam di laitre Party asigi waina Nagaland da candidate mapan Tripura da candidate mari amasung Meghalaya da candidate nipan puthokanai masina taba candidate puthokta constituency singda de BJP gi candidate ta sawat kanai RPI asi center da laingak pairiba LDA ge saruk amasu oidiba Prime Minister Narendra Modi na lusingba laingak asinang chawkhat lamjel da yamna mangjil thana changsil le State asida su BJP laingak asi aphaba maikei da changsil le makhata na su BJP laingak adumak leikhigani haina thajare loina na handak Mikhal pangthokadoriba state ahum asida su BJP na soidana laingak paigani haibage thajaba lei haina su makhata na phongdokhe aroibada tabiriba pumnamak pu thagatjare